ꯏꯟꯁꯥꯡꯁꯦ ꯑꯗꯨꯝ ꯊꯣꯡꯅ ꯆꯥꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯁꯥꯕꯁꯤꯗ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯇꯧꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯀꯥꯡꯁꯣꯏ ꯀꯨꯏꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯥꯡꯁꯣꯏ ꯆꯥꯗꯕ ꯀꯥꯡꯁꯣꯏꯗꯗꯤ ꯉꯥꯃꯨ ꯌꯥꯎꯇꯥꯕ ꯉꯥꯃꯨ ꯌꯥꯎꯔꯗꯤ ꯍꯥꯎꯕꯅꯤ आलू मसा खर गावे ओ दादी ओ ये की बनाई खाया सो नहीं आलू यानी यानी मई खर दियम जाते मई जांग होते कांसोई दी मई खर जाम चागदबनी मई थकदबनी चांग को यावनी हाउदोनी कालीन बोलते कांसोई से कोई चादू असिम से मसा नुआदुनी मसा यांदुनी साना बतलाले सासु मुले